Kakwagi irang lakshinaba security force na tear gas cell kapada mayumda pothaduna leiba mironbi maunahama sor honba ngamlaktabadagi Rims Hospital gi ICU da laikatnaduna leiri hairi. Jiribam district ki Mongbong Maitai Kulda Kuki Militant singna bomb amadi nongmai kapsinduna landarakhrei. Boro Bekrada leiba primary health center oina sizinaba yum amasu mai thadokhamlei. Unified Command ki chairman oiba haibasi constitution ki matung inna chief minister na adumak ngamba thabakni governor da demand tawgadaba natti haina MPCC ki working president KH Debabrata na phongdorakni. Lengang na irang lakshinabani haiduna internet service thingsin ba haibasi miyam gi hakmat pani haina taragi saisu na yaning da phongdorakpagaloina na khudaktagi internet service hangdok na ba taksilakli. Amasong Sub-Junior Girls National Football Championship ta tarurak shiboy na winner oirakraba Manipur ki sanaroi amadi official sing Bear Tikandrajit International Airport ta thunglabada taram na okrai. Maya mukurumzari adom imbribas impact news ni ay Elizabeth na hausi pungza si fawagi maruba pausing miyam da pizari. Ngarang numidang athengbada kakwagi irang lakshinaba security force na tear gas cell kapada mayumda pothaduna leiba mironbi maunaha ama sor honba ngamlaktabadagi Rims ki ICU da laikanaduna leiri hairi. Todo asi ngarang numidang pung tara mathorom tarakpa duaida kakwa da security forcing na irang haurakpa miyoi sing tankai na bohonabada kakwa naurem laikai lairembi maningi yumlakta tear gas cell kapsilakpadagi thokibani. Taudo aduna maram oiduna aruba fivam da laikan aduna leiribi maunaha adugi maming Naurem Ombi Sanjita kawi masagi chahi kuntra humdoi shure mapuroi bagi maming na Naurem Dipakawi hairi maunaha asi mironba thamapan sure hairi security forcing na kapsulakhiba tear gas cell adu makhoigi mayumgi nakal da tasilakpadagi maunaha adu sor honba waba Thabak saba amasung oba na chingba tawrakpadagi konung mamangi advanced hospital da pukhalaba matungda ngasi ayu anganbada Rims Hospital da refer tawraktuna laikanaribani. Hiram asigi matangda ngasi kawa naurem laikai community hall da imung manungi miyoi sing yauna laikai asigi club amasung mairapaibi sing yapunba mifam ama pangthokrai mifam adu da saruk yakibi laikai asigi naharol yaifarol mairapaibi naurem ombi mimina phongdorpagi matung enna pauloba matam fawbada Rims ki authority ki maikhaidigi nupi asi sire haina lauthokpadi leitri adubu miyam gi achoba irang ama lakani khanbadagi sire haina lauthokna thamba mali haibagi chingnaba phongdorkhi loinana Rims ki authority nasu asengba wafam ama imung manungda khanghanbiyu harakli Laibok thiraba imau se magi manem boksu kumon chahigi December thada oiribani ya indaba se aduda magi makubo oiriba inaw nupa ni maisina asuki mati haraude maramdi laigidaba magi manem boktu lakadoriba angang sina magi nupine khallaga harauna leijerba anaba angang je sire khangabane iran horokani haidana makoina thingjalibani keidobagi sidribano asengba haidri kaigino hauji moina numi mangani chu lopa yaroi akoi iran hogadogi ju dida laire Amaromda mironbi maunaha amasung mahakna naupuriba angang asina karigomba asoengam yaurakpada lengakna daita pugadabani haina Langthawal Kendra Clubs Coordinating Committee gi maikaidigi lengakta thamlakli mifam aduda saruk yakiba committee asigi president Yumnam Hitalarna Manipur gi apunbagi saktam kaiba yaroi Manipur da thubada peace amasung normalcy puraknaba lengakna thabak laukhatlu haina miyamna protest obada security forcing na micham miyamda ka henba thawong chathaba si yaningde security force ki ka henba thawong na mayumda pothaduna leizaba mironbi maunaha amabu aruba fivamda tahanba si akanba mongda yaningde maunaha sina karigumba fatanungda thorakpada Manipurda leiriba CSO sing club amasung mairapaibi sing amatta oina punsinduna akanba khongjang sangsilakani haina akanba wafam thamlakli Apun saktam mahan bayaro haino honariba agitation sangsel liba khongjang loi kaya bo phajle makoi bu phajle bising do matam chana makoina thadok pidna makoi condition am yaudan thadok pidna thamataram thambiramabadi ngasi ge sumloba thawok singa se ngasi thom moidabani kariguma asigumlo thawok sina manung wara kanda ngasi ma ujiji khudong thinai bohongda leiriba nupi masa asina phatanungda tholoktana mahaki masa
था मापन छुरबा मबुंग लेरिबा अंगांग असिबो खुदोंग थिबा तारकपा तारगदि मदुगी दायित्व खुदिमक लैंगाकना पुबिगदबनि अदुगी मदंग अदुगी लोइना अखोगी मणिपुरदा लेरिबा सीएसओ ऑर्गेनाइजेशन इमालु खुदिमक ऑर्गेनाइजेशन खुसमनरगा अखोई लैंगाक मफमदा अकन मखोंजंग चंगहिंदना अखोगी अजुगुन थबक असे अमतुंग अमोन थोक्तना मखोई नाकलमरोमदा रिम्स हॉस्पिटल दा लाइखनरिबा मौनहा अरुव फिवम दा लेरी डॉक्टर सिंह कुपना येंगसिली हाइना रिम्स हॉस्पिटल की मेडिकल सुपरिटेंडेंट डॉक्टर संजीव ना फोंदोरकली पाउमी सिंह उनाबदुदा एमएस ना कगवादगी मिरोनबी मौनहा असि ममांगदगी बीपी वांगबा अमदी मसागी रेगुलर चेकअप तौदुना लेरखिबनी हारिबा मौनहा असि सोर होनबा वाबा अमदी बीपी वांगबदगी रिम्स हॉस्पिटल दा पुखलक्तुना लाइखनरी लाइखनरिंगै मनुंगदा अनकॉन्शियस ओइरकपदगी मखाताना डॉक्टर सिंह चंगसिंदुना अकनबा मोंगदा लाइखनबगी थबक चथखी मौना असि रिम्स हॉस्पिटल की डॉक्टर सिंह कुपना सेनादुना लाइंग पथाप चथरी हाइरकली लोइनना रिम्स हॉस्पिटल दा मियामना थोमजिलक्तुना अमांग अता थोखनबिगनु लाइंगबा मयाम लेबा मरमना हॉस्पिटल असिदा इरांग थोकपा मतमदा लाइंगदुना लेबा मियोइसिंगदा खुदोंचादबा कया मायोकना हल्ली हाइना पाउजलकली बीपी वांगबसिदा कोई डॉक्टर सिंगसिना मासी याम कन्ना होनरगा बीपी सि पुथरकनबा हिदा कापतना खोतना होनै जुआम कन्ना ट्रीट तौबसिदा मासी माई बीपी सि हाइदरो यादे कन्ना लांगदरि गाइसिदा मासी ज्ञान मांगी प्रोबेबली स्ट्रोक तौरे हाइना अखोइना सीटी स्कैन के का तौबदा अदमाइना लवी आईसीयू दा पुसलगा होजिक सि ट्रीटमेंट तौरगा लई अनाबसि क्रिटिकल ओय हौजिक मक्ति मासे अदुम करे हाइतारे लैरी लैतबदि नते माई बीपी सि हाना याम वांगमबदु नेमधरए हौजि 100/60 अदवाइदा लैरे हाना 200/130 लैरमबदो हौजिति नेमधरखरे याम नेमधगिबदगी अखोइना बीपी वांखनबा हिदा कापगा थम्मी हौजिकसि माई हार्ट बीट नो फजना दुम लैदी अंगांग जिगिजु फिबम लुना लैदी दि मामागी बीपी दुना याम वांखलकबा अदगिदि अंगांग सि बीपी याम वांगबना मरम ओइदुना याम चौदम थीबा हाइतारे अदुना मनुंगदा दुम ममाई फिबम सिगा तौरगा अंगांग सिसु यारोद्रा हैना खाली मरकसिदा अवाबदी मी मयाम थोमजलगा अखोइगी वर्किंग दे याम डिस्टर्ब तौबिबा मसी तौबिगनु तोंगा संदोकपिगनु अखोइना लैरिंगै सिदा टेलीफोन सिदा उतेबा अदु लैत्रेगा अदु मांगरेगा अदु लैत्रेगा जिरीबाम डिस्ट्रिक्ट की मोंगबोंग मैतै खुलदा कुकीमलतन सिंगना बोम अमदी नोमै कापसिंदुना लंदारखरै बोरो बेकरादा लेबा प्राइमरी हेल्थ सेंटर ओइना सिजनबा युम अमसु मै थादोकलमलै कुकीमलतन सिंगना बोम अमदी नोमै कापसिंदुना मोंगबोंग मैतै खुलदा लंदारकपगी थबा असि ngarang midang pung 8 makhai taba matamdagi chathaba horakhibani मोंगबोंग कुकी विलेज अमदी सैजांग विलेज तगी कुकीमलतन सिंगना लंदारकपदगी मैतै खुलदुदा हानदगी खुलंगाक्तुना लेबा खुलंगाकप सिंगना खुद हनबदगी नाकलनिगी मरक्ता खुद थोकनखी खुद थोकनबदुदा असोपन मिसी मिनादी यावखिदे हाइरी अमरोमदा अहिंग नोंयाय मतों पुंग अमा तारमदाइदा कुकीमलतन ओइगनी चिंगनबसिंगना बोरो बेकरादा पीआईसी ओइना सिजनबा युम अमा यावना थंगनबदा लेबा युम अमसु मै थादोकलमले हाइरी सुकनूदा कुकी खुलाई पाइब सिंगना लंदारकपा थवोंग लेप्त्री ngarang numidangsu bom amadi afaba makhalgi nongmai sizinaduna attack chatharakhrai कुकी खुलाई पाइब सिंगना सुकनूदा नुमित निनी मोक अटैक चथरकपा लेपरबंतुंग ngarang numidang pung 10 makhai tarakpa bom मीडियम मशीन गन अमदी अतोपा अफब मखलगी नongmai sizinaduna attack chatharakhibani सुकनू माइकैदा खुलंगाकिब सिंगनासु हंदुना नongmai kapki हाइरी कुकी पाइब सिंगना MMG सिजनरकपा सिना सुकनूगी खुंजा सिंगदा मिपाइब पोकनरे लोइना नथोगलिबा इरांग असिदा लालोइफाई अमदी दोंगयांगदा लेरिबा सेंट्रल सिक्योरिटी फोर्स करी तौरगा लेबगे हाइना माइकै अदुगी मियामना पेंदबा फोंदोरकली कक्चिंग डिस्ट्रिक्ट की मनुंग चंबा सुगनु अमदी तांगजेंग खुंजाउ द चुराचानपुर डिस्ट्रिक्ट की लाइलोइफाई दोंगयांग अमदी लैजान माइकैदगी कुकी खुलाई पाइब सिंगना बोम याउना नोंमै कापसलखरबा मतुंग कॉम्बाइन सिक्योरिटी फोर्सेस की अपुनबा टीमना सुकनूदा थीब हुंबगी थबक चथखरै थीब हुंबगी थबा अदु ngasi ayu pung 13 मखाइरोम तारकपा मतमदगी कक्चिंग पुलिस की एसपी थोकचोम बिक्रमजितना लुचिंगदुना 13 सुबा असम राइफल्स अमदी सुकनूदा लेबा बीएसएफ की मकोक थोंबा सिंग याउना सुकनूगी मनुंग चना लेबा लेकाई लेकाई की युम चंगदुना चथखिबने नोंथिल पुंग अहुम फावबा चथखिबा थीब हुंबदुदा खुलाई अमदी मिफामी पुंदी यावखिदे हाइरे कुकी खुलाई पाइब सिंगना बोम याउना नोंमै कया सुकनू तमना कापसलकलगा सिक्योरिटी फोर्स ना सुकनू द थीब होंबगी थबक चथब यानिंगदे हाइना सुकनू अपुनबा मैरा पाइबी की सेक्रेटरी अहैबम चांथोई सना ना फोंदोरकली
Unified Command ki Chairman oiba haibasi Constitution ki matung ina Chief Minister na adumak ngamba thabak ni Governor da demand tawgadaba nate haina Manipur Pradesh Congress Committee ki Working President KH Debabrata na phongdorakli Imphal ki Congress Bhavan da pangthokiba India Bloc ki press conference Impact News hangba wahang amagi paukhum oina Debabrata na wafum asi phongdorakibani Mahana makha taraduna Chief Minister na Unified Command ki Chairman Paihalu haina Mairoi sing na demand tawriba si achumba khongthang ni Constitution ki matung ina state ki head oiriba Chief Minister na Unified Command ki Chairman oiba haibasi masana tabani Manipur da hauzik leiriba Central Force ki role asi yengbada state asida Article 355 chana de haina logani Maramasana Chief Minister na Unified Command ki Chairman oige hairabadi amendment ama tawraga amuk hanna lotion bayai adubu hauzik leiriba Chief Minister asidi power amata leitraba Chief Minister ama oina leiba sana miyam na pendabagi khongjang kaya si lakpani harakli Chief Minister, whoever he is, must be empowered. The power given by the Constitution must be with him. But what we are saying, it is not the way how it is being demanded by a section of the government, going to the governor, asking for handover of the chairman of the Unified Command, and it is not because he can easily be revoked by the Chief Minister himself as the security advisor, purportedly being appointed under his hand at the seat. She can just make an amendment in the official gazette and him should retain because he is the head of the state. Amaromda Mahiroi Singna Changsin Kiba Khongjangbo Security Personnel Singna Thingna Bahonabada Mahiroi Chamarom Asopan Nanghan Kibagi Thodokpo India Bloc Manipur na Nungaitaba Phongdokpa Galoina na Security Personnel Singi Thawongbo Akan Mamongda Yaningdaba Phongdorakli Paumi Singa Unabaduda India Bloc Manipur ki convener Ketrimayum Santana Manipur ki Valley District Singda Internet Service ki ating batham kiba sina Hiram Kayada atuki mati khudong chadaba ohali Maram masana Internet Service ki ating batham liba si atubada hangdokna ba demand tawrakli loina na Good Governance Party ki President su oriba Yambem Labagi Mayumda ngarang sakhangdaba singna nongmai kapsenduna aki tuzung pibagi thawongbu India Bloc na yaningdaba phongdorakli lambi da hoi thingi ba kholi ba ma to usina hoi ana ba kai ga satok sin da wa ba irrespective of my caste religion ma masita akoi kuki juwa ba maite juwa ba naga juwa ba adagi minority muslim thing juwa ba manipur lai khudim che loina wa ba ana masi yenga yar ga de hoi edition loina Manipur ki keno sida akoi ki Imphal to Guwahati Imphal to Kolkata Imphal to akoi Silchar gumba se masidi subsidize akoi reta akangnaba airfare ma thambiraga Unified Command ki Fampuriba Kuldip Singh yauna DGP na Manipur da leiriba irang asi chahi ama makai faraklaba fawbuda waroshin purakpa ngamdana leirakpa sina makhoi anibo sendokadabani haina miyamna kholaw lawrakpani Central Force ki company kaya leirabasu makhoina neutral oina thabak tawdabadagi micha miyamna awaba nangbani haina Sipsena Manipur State Unit ki maikai digi nungnangba phongdorakli Babu Parada Labour Party Office the Bangtok Kiba Paugi Mifam Amada State President M. Tombina, Miam na Laurakliba Wafam Masi Achumba Wafam Ni Haina, Sipsena Manipurna, Lobagaloina, Miam Ki Wafam Sawali. Manipura si tungan bakanglu furup kaya na pulaga sembani. Said the Sida tungan ba furup singi Chief Minister kaya leki. Adubo Hausi Tokli Bayranga si Marakta Chief Minister si Maitay na Oibana. Center na Chief Minister dagi Unified Command Loktok pa amadi DGPSC Hablak pa Oirambayay. Adubo makoy na irang si loishin ba ngamdaba na maram oraga miyam amadi makutta kalampayraga mahitam liba mahiroi sing na tholak-tuna pendabagi kholaw lawrakpani haiki Amaromda state asida oriba fiba masig matangda khanghanaba amadi center lenga ki luchingba singda taksilunabagidama Mumbai da chatuna Chief Minister Eknath Sande amadi Union Minister amadi MP Singh unanaba ngasi Imphal thadoklagani haina makha takhi Kuldip Lokthokpa, DG Lokthokpa se, Miam Pamadune, Aina Pangtokpuki, the Motisakadori se, but the Moina Tabto, Towdre, Miam pain of a Towdre, a quick pain driver, Siki Poche, India Gamena, Untung realized of you, copy missing a quick India shoulder company, Karakrana backed away, India Gamena Loin Kanga, Matamahan Bigano, Lady Taxida, a quick English, quick, Carmina, where English signal labor and never carito with the Gabse, Kanamatam Wire, a quick man pulling a Pangan Sagati, a quick man put the thing at sea, the Masajda, Amma Kang Sab Amana Mahaiba Taurga, Mari Pangeti and Naraga Madugi Mina, or Kaluxing Lonobo Poche, Kardi to Sheba. Kuki Kulai Bible Singna drone bombing amadi missile seasonable like Haina Assam Rifles ki Hanagi GG PC Nair na Fongdo ki Wafambo, Manipur People's Front ki Maike digi awang matak to yaning da Fongdorakli. Imphal ki New Chekon da Laiba MPF ki Sanglen da Pangtokpa Pau ki Mifam da Lubasi President El Chambana.
Manipur Police ki IG Operation IK Muiva masamakna kuki kulai paiba singna drone bombing amadi missile sizinaduna landarakle haibagi khudam changdam leire haiba wafam fongdokhiba leire PC Nair na Samjin Zazan ba wafam thamkhiba aduga mari leinana Manipur miyam da lali haina thuba matamda sengdokadabani haina demand tawrakli Law and Order ngak naba paikalakpa khongthangi saruka moina Imphal East amasong Imphal West District ta thamkiba matam kaktaba curfew ngasisu makha chathari curfew asina maram oraga district ani asida mahusagi punsida chawna akaiba piri matam kaktaba curfew asina Imphal mayol gi maru oiba kaithel sing khwairamban kaithel yauna pauna amadi thangal kaithel da lalol iti ki thabak lepli District ani asigi lairiba kaithel singda ana layenga mari leinana pharmacy khara natana atai dukan sing thong hangna khide Miyam tinba mafam singda mi punbagi chang yamna nemkhi lambi singda ana layenga mari leinaba gari amadi essential service ka mari leinaba amadi lanai gari khara natana passenger gari sing chenakhide district amaga fauna ba maroi ba lambi singdasu lanai gari amadi essential service ki natana topa gari chenakhide Amarom da curfew manung da pam da bathok da wathok sing thok tana bagidama police ki maikai digi akan ba section thaurang sing lokhatli loinana Imphal mayol ki lambi singda maram jadana lanai gari sing Chathandana ba thabak thauram sing su paikhatli Manipur da nauna semkhiba noba district taret adu chatnaba yaroi khaidokhiba district asi hanagi fibam da namit 15 ni gi manung da hanjil halu haina United Naga Council na Sanapati DC gi khutang da Union Home Minister Amit Shah da ngarang ultimatum pisin khiba numit asadagi tharga numit 15 ni fawbagi manung da demand asi pidrabadi makhal kya gi khongjang sangsilagani haina United Naga Council na hairi Manipur da irang asida India lengak na yengliba mityengbu yaningdaba phongdoktuna Bisnupur district da wakat khongchat chatkrai Kokomi students front na senduna chathakiba khongchat adu kha posang bam public ground dagi horaga Bisnupur gi DC complex fawba chathibani Bisnupur district ki manung chana leiba tongan ba school amadi college ki mahiroi sing yauna maira pai bising na saruk yaduna chatkiba khongchat adu da Manipur da thokliba irang asida India lengak ki proxy war khudakta lepo maitai hana ba tawba India ki policy khudakta lepo go back central security force aikoi Ireipa aikoi na ngakchagadabani stop divide and rule policy haina thaba kholaw kya sulawki India ki ba tongan ba koi meti purup se muthana ba manu mong ma hotna re ma koi ge tongan ba agenda ma leirabra haibegi adugumba miyam gi nungai taba wakhalun duni hojik mang da targa leiribe se India gi asum yamna divide rule policy sanaba aduga micha miyam India gi citizen amoina leiriba miyam gi punsil lanthum ngak pa ngamda ba se masigi thong sibu yaning da ba phongtok pa oina aikoi Bisnupur district sida koi ko commissioner friend gi makha da rally se koi pangthok pani tongan tong district sing da suma se pak san aikoi pangthok na ba thorang tauri aikoi na highlight tawjaba se aikoi India gi proxy war se mase khudak lepu haiba ofam yauri aduga akhoi India gi divide rule policy ase masi ju khudak tigi lep kadabani CSO sing amatawoy na punsinduna khongjang sangsin mina bagi tangay fadaba leire haina Federation of Civil Society Organization Manipur na thadora pachirol amada pauzelakli Lubasigi Secretary Information and Public Relations Neris Mangang na thadora pachirol asana makha taraduna tuan balup sing na changsiliba khongjang sing asigi pandam amatta oirabasu magi aningba apamba maikaida ihau changsinaba asana miyam na pamliba pandam phangba ngamdabagi mawong amada leiri maram asana miyam gi ihul mapung fana Matom lom na ba lup sing na amatoy na chungsin minaduna khongjang sangsin minarasi hairakli Serasigi oriba iranga mari leinana tha sigi tang tara da mairoi sing na changsin khiba khongjang da soktuna Rims Hospital da laing duna leiriba Manipur College ki mairoi moirang them thoi sire haina ngasi so amuk hanna to nga sandokle hairi imung manung amadi mahaki college marup mapang singi maikei digi mairoi asigi hakchang fibam fagatuna ngasi discharge sauragani haina sengdorakli Rims Hospital da paumi singa unabada soktuna leiriba mairoi thoi gi apopi moirang them daina thoibina Mahaki machanupi asi mairoi singi khongjang da soktuna laing lakpani hauji mahaki fibam fagalaktuna discharge sauragani irang thokpa numita su sire haina social media da sandokpa leikrabani masigi makha tarakpoina ngasi ayu amuk hanna sire haina phone gi kuthang da pau hangna rakhibani asigumba lana sandokpa gi thawong matung da tobiganu haina pauzelakli Hoy hai bangang se sire hanan tawbiri se myam chandokpi ganu ai gi ja si de hajing asi disa saung na bagi eno tong na ngai jari magi blood test khara thagi adu gi result tong ngai ga khoi yum ja chana ba tawni mama sa se transgender ni Manipur college da BA first semester tamjabani adu ga magi ga no sina transgender aina ibani kitang printing ken moi gi mistake legi badana moina TG ne ibiram badu da adu maina chaki bani mayam si lana chandokpi ganu nai parents ki magi de hajari
मासे कैसुमता सोकपा नते मोइगी त्याग्यास थादरकपगी तौबदुदा मागी मनिनसे माना होनजनगिबनिना सोरसे होनबा नुंगाइतबा फंगदबा अदुदना मरम ओरगा मा खितंग सीरियस ओइना लेबदुदा हुजिति सोरदो होनबा नुंगाइरे अदुदना कैसु थोइदोपदि लेट्रे मागी State asida oirakliba nena tadaba fibam asi yenglaga haukiba September 10 dagi numit mangani gi oina internet service pumnamakta athingba thamkiba du tongan ba department ki thabak thoram singi yenglaga broadband service ki oina condition khara da athingba komthoklai Manipur lenga ki home ki commissioner N Asok Kumar na khudek piduna thadorok cherolamada Imphal East, Imphal West, Thaubal, Bisnupur amadi Kakching district ki jurisdiction ki manung channa lease line pumnamak VSAT broadband amadi VPN service yauna internet mobile data service sizinaba matam kharagi oina athingba pikhibani Athingba zina maram oraga internet ki makha ponna thabak tawriba tongan ba institute amadi office singi thabak thoramda khudong chadaba kaya leibana maram oraga condition khara da broadband service ki oina athingba si komthokle hairakli Education as amadi higher and technical education department state asida housing oriba nena ta da fiba masigi yenglaga school amadi college sing makhata na September 10 amasung 13 suti thadokre Education SK Director L Nandakumar Singh na khudyak piduna thadorpa cherol amagi matung enna thaurang asi mairoi sing amadi oza singi yaifana bagidamak thaurang asi lokhalakpani Department of Education Schools Manipur gi makha da leiriba Journal Education Officer pumnamakna magi jurisdiction sing da khongthang asi chapchaba thabak lokhanabasu cherol asina makha tarakli Loinana Higher and Technical Education Department ki Joint Secretary na thadorpa cherol amada Department asigi makha da leiriba Government Institution Aided College Private College pumna maki oina su hayeng September 10 amasung 13 suti oiragani hairakli Matang swaisida break amalawjage break matung da internet service tingzin ba haibasi miyam gi hak mat pani khudak tagi internet service hangdokna ba taragi saisuna mari leina ba sing da taksilakpagi pau amadi Manipur amasung malem gi tongan ba ipau sing puduna lakjage impact news meeting tan laibyo Adom kalengi maisa maragda asumna humai humaga leiba pambibra natraga asumna nungaine AC manungda relax tawraga adom gi daily thabak tawba pambibra asumna relax oina thabak tawbininglabadi mezo hapta AC brand makhal suna leizari loan gi khudong chabasu leizagani akupa marol gi damak lengsan biraksi mezo haf kai sampat konjing hazari lekai opposite sangai express Diagnostic ki lamda chahi nipu hena mangjil thana lakpaga loinana Babina group na miyang mi mafamda lanthokjari anova ana laingi pathapta compassionate healthcare specialized field kun henbagi khanghairaba expert sing da tana tuna matam go chunaraba laing bagi kana balobiyu Faidigi luba treatment dagi horaga personalized oiba treatment pituna adongi haksel fagadna bahona ba asina ikwegi pandam oigi adongi haksang fagalakpagi khongchata nungaiba amadi afaba laingi chakcharaba kana balobiyu Babina Hospital where hope meets compassion Mayambo mukha na taram nongchari bulletin asigi makhata ba pau miyam pizari Lengang na irang laksin na ba khongthang oirabasu internet service singzin ba haibasi miyam gi hakmat pani haina taragi saisuna yaning da ba phongdorak paga loina na khudak tagi internet service hangdok na ba mari leina ba sing da taksilakli loina na chahi ama hena se da sida curfew thamduna laklabani amok hana lengang na curfew thamliba si miyam siro hairi bra haina su wahang hanglakli Imphal East ki Khurai ahongai da leiba taragi jaisu gi office sa paumi singa unabada advisory group asigi chairperson Khaidem Manina Manipur da thokliba irang asida Manipur thugaiba pamba mapandigi changlakpa amadi Manipur manung da leiriba kuki terrorist singna drone bombing amadi missile attack kaya chathaduna michem miyam hatli Masigi mayokta mairoi singna khongjang sangsinbada security force tamna nunglang sinba nauri kapsin ba fawba chatharakle haiduna security force na suka henba thong chathaba yaningde loinana mairoi singna democratic oina khongjang sangsinbada di saugatli adubo undemocratic oiba violence ki thong chathabadi yaba ngamloi hairakli Amaromda PC Nair Kauba Assam Rifles ki former DG na Manipur da kuki terrorist na drone bombing amadi missile attack tawba laiti haikiba dugi mathakta lengak na FIR lokhatfam thoi loina na hauzik thamliba curfew asi akak na mafam da thambiu haina lengak ki mathakta taraki saisuna taksilakli
In general, young Makanda, internet pura, Tingba, CD, Jumde, Momani to Tingoraso, Kudakta, internet chat, Hangduk Piu, Haibama, Tarachaki, Tarapteki, Amsong on behalf of the people, Tarapteki Sima Haining, Aduga, Karpiu say, Akat Nabamatam Karata Wupe. May home the Gina, Hosi Pausi, distinct message, Amana Haibigi Matungina, Adam, no Mataleptri, Pung Haralepa, Aduna Chahi Chupatori, and Midangi Pung Tara the Gina, no Ambegi Pung Manga Bauti Karpiu them Toba. Nongan begi pung manga degina numidangi pung tara bauchi anchana pilai na bathado pune hayaba ado no mutang chi di curfew lai taban ni haibichi lai hidraba adun di tara tarupu curfew thamdilipse ai ma na madu lo kai de hairoi masisu khara district magistrate chingna authority na khalan Kakwa amadi akoibada haukiba numenini humnidagi numidang khongjang sangsinbada police na tear gas na chingba kapa sina maram oraga mafam asida leiriba anaba amadi angang nupisingda yamna khudongchadaba mayokna halle maram asina mafam asida khongjang sangsinba lakliba miyamna kakwa amadi masi akoibada leiriba club amadi mayapai bisinga wari sanaduna democratic oiba mawongda khongjang sangsinminasi haina Committee of Forward Clubs Thongzu amadi apunba mayapai bilup anina thador pacherol amada appeal tawrakli Chai thanga kani ki badagi miyam na fongdok na dabani laingak na sanari ba kumhai sing miyam na sitna na khangi haina apunba Manipur kan ba imalop amkil gi president Laurembam nganbi na fongdok rai wafam ase salai apunba nupi lamjing loki tarama panlak shiba mapo kumon thoram da fongdok hibani singzamai chinga magha da pangthok hiba thoram adu nganbi na Chief Minister N Birena Khunai miyam gi damak afawa thabak tawrakpada miyam pumbana Yokhat kani adumoinamak center lenga ki yaka yenglaga mikha pona leirabadi mahak pu miyam na sogat fam thokte CM fam thadok pa yaroi haina drama sana khiba madi ikui dana unified command pidrabadi fam thadokani haibana chingba drama sing sanaduna miyam bu apang ba sina ba hotnabana kana ba fangloi Manipur asi India da masana yana tin khiba natte nampu sapuda India na lokshin khibani haiba si center lengak na uliba thawong matawazina Mayek seng na takle hai na fongdokhi thoramadu da sarukya kiba taragi saisugi chairman senior advocate Khaidem Manina adungai Manipur gi ningthau Maharaj Bodachandra bu namphuda fazendona tamlaga khudyek pihan khiba adugumna Chief Minister Biren bu mamingtagi oina fam puhalaga Manipur thugaina bu honaraklabadi khambangam daba miyam gi achauba ihau soidana lakani hai na fongdokhi aduga amuk ngasaigi nahan nongma biren pham thadok pa yaroi ka haina amuk tawrure jagoi lila ma sanarure adudai dudam madu Rahul Gandhi lakpa matamni mado moina di biren se prajana yai haina na bai na hona ramba yai khoina su ya pham thoi mana aphaba tawraga di biren khoina yokhaka da bani biren khoina kanga da bani tawba ka tawdu mana India sarkar gi minai oi ba targa di ai khoina ma bu yokhapa gi kari mathau dabage hai base masi thamjari aduga loina na Rahul Gandhi khoi gi turi nam jing pat macha si gi ising thakpa mi nate samudra gi ising thaba koina chalaba mina sanari ba role do masak khanga satkarbani ikai ni ngai ni haiba wafam ga ai thamjari Kakwa maikaida numidang ihau hauduna khongjang sangsiliba singna niyom chumna khongjang sangsinbiu aran ba maikaida miyam bulamjing bina bahona biganu haina Assam Laikai Development Club na thadoro pachirol amada appeal tawrakli Imphal West District Lamvel Pata Leiba Kendriya Vidyalaya School Manangtagi Thokchom Aje Kauba Nupa Madhasi Hokiba Tang Taradagi Thiba Khangdana Mangkhre Hariba Nupa si fit mangaga inchi mari wangi mamai sangi kulai kuchuni masamui amadi chinban mathakta asokpagi mami lei hairi Hariba miyoi asi kanagumbana thengnabirabadi nupa asi apokpa Thokchom Zilla natraga manak nangpa police station da pau pipiu haina Lamvel police station na thador pachirol amada khangalakli Sky Hospital and Research Center Private Limited Imphal di hanhanbo ina chahi yamlaba person amada EPS plus RFA mai park na treatment chathakrai EPS plus RFA asi chahi tarani thoidagina kuntra fawbada leiba miyoi da chathaba treatment amani adubu Sky Hospital ni hanhanbo ina masagi chahi Humdra taruk suraba Imphal Eastki kairang maning laikai dagi zodop kauba patient amada chathakibani EPS plus RFA mai pang na chathakiba sa the Sky Hospital ki chief cardiologist Dr. L Shyam Kishore Singh na apian ba madi nungai ba fongdrakli
National Highway 102B Guite Road Hainasu Khangnariba Churachandpurdagi Mizoram taba lambi asi ka henna fibam fatabana chawok singda chawna kudong chadaba piri harakli lambi asi English ngani kun kunmathoi da NHIDCL gi makada semgat sagat pagi thabak paikhalambani aduma pu haukiba English ngani kun humdoi gi me thadagi lambi asibu semlamba company sing thabak leptuna lakhibani lambi asi hauzi oriba fibam gi matang da Guite Road Chief Association gi secretary Paukran Khup Guitena lambi asigi BIPL na pairiba saruk sing asi ka hena fataba amadi company asigi thabak lepana saru asi MNS company na paibinawa mahakna fongdorakli Ningombam lamyan basing na LM Ibungo Hal Memorial Gold Medal amadi Governors Gold Medal laurakpada Ningombam Youth Pioneers Club na nungaiba fongdorakli Maitei Society Churachandpur ki matam kuina President ki Fampuramba Yaifa Yumnamna lekhidabada National Identity Protection Council NIPCO Manipur na thadorok pacherol amada awawa fongdorakli Hauzik sanabagi pauda Sub Junior Girls National Football Championship ta tarurak shibo ina winner orakraba Manipur ki sanaro yamadi official singbu taramna okrai Sub Junior Girls team asidna Bertikandra International Airport ta thungbaga All Manipur Football Association ki miyoi kiyaga loinana sanaro yamadi official sing adubu sanaro singi imung manung yauna taramna okhi Panbayabadi All India Football Federation ki meeting makada West Bengal na yumbu oiduna Berhampur Stadium da pangthokiba championship adugi final da Manipur na Jharkhand bu panjal taret manga da maithiba pibangam khibane English ngani amada Goa na yumbu oiduna ahanbo ina championship asi pangthorakpadagi Manipur na championship asida tarurak shibo ina winner oibangam lay Manipur ki team asida goalkeeper ahum defender mapan midfielder taret amadi forward ki sanaroi ahum yauna puna sanaroi kunithoi na saruk yakhibane Team asigi manager oina SH Heramani, head coach ki thaudang na M Mandakini, coach ki thaudang na W Bankim na lobagaloina na physio dana N Zinan oiki. Championship asida Manipur na sana ki black match sing da Haryana bu panjal ahum anida, Tamil Nadu bu panjal taret anida, duga Mizoram bu panjal mapan sino da maithiba piki. Semi final da Manipur na yumbu West Bengal bu Panjal manga ani da maithiba pikhibane matam kya gi mamangdagi hauna lamdam asigi miyam amadi All Manipur Football Association na lepanai dana haurakliba nupa macha amadi nupi macha kaya bu afava football sanaroi amamam oihanabagi dama laukhiba thaudang kaya adugi mahina champion oibang amlakhibani haina Manipur team asigi manager oikhibi SH Heramani amadi Hemarani amadi head coach ki thaudang laukhibi M Mandakini ani na fongdorakli akhoi warak pa isi angang khai marakta anaba yaurapagi akhoi coach ngi maigei angang khai gi sindok sinjin tawbagi problem khara thol e adu matamda team da khatang awaba di thengnare e adu haijani sim final lorakpadai di moi mi mari manga je lok lai hok tawreba aduna sanagadaba numisi bawda moi guli je ayu ngata pung mari swai dagi hogalaga guli je step 9 pung je kana guli ahum ki sang je samme sanam da bizarega sanaba je sekel hap dagi dangang ni masan je loi wadharpa adi mu angang kharka change tok chaleba chaja change tok chalak padai di mu kaino je kairak pai tare adi moi na mu adu khudong chabelo lorga moina goal je sum handorpa handok taraga ju akoi ni score jana mayam chalorabani na akoi na adu gi mu khudong chabelo akoi ngasi sigi champion gi kaino je trophy je propongam jari ne ba adu angang goina gon yam salam bagi adu angang jing je amna pai loi ma haibe ili ade moi hona zamana zo yam banga si yorpani phagi all mai bu so jingi oja jing na khoi gi damta yamna khoi da support to biba thajaba thambiba adugal Manipur da leiba miyam punna mangna amadi isor gi thaujan dagi khoi na ngasi gi trophy ji lorpungam Taramani Suba Set Level Sub Junior, Junior, Senior and Masters Man and Women Powerlifting Championship da PBBPTC kay samthong alangbam laika unit na overall champion oibangam kray All Manipur Powerlifting Association ki meeting makada Segaro Takhelambam laika youth club ki sanglenda championship asiki ngasi aroiba numita nupagi best lifter na PBBPTC kay samthong alangbam laika H Ritik Ras aduga nupigi best lifter na PBBPTC kay samthong alangbam laikai ke Velena na tawangam ki chathakiba championship asigi seniors men's and senior women's ki team champion PBBPTC kay samthong alangbam laikai na oikiba kaloina na masters kanglup ki men and women ki team champion so PBBPTC kay samthong alangbam laikai na tawangam ki championship asida sub junior, junior, seniors and masters men and women ki kanglup sing da leiba tongan ba wet category sing dagi nupa sanaroi marifutara amasong nupi sanaroi hungfu yaw na puna sanaroi chama ga yangkhay na magi lamba singa adho hen tanaki
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗꯒꯤ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯛꯂꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 13ꯗꯒꯤ 19 ꯐꯥꯎꯕꯗ ꯄꯥꯋꯔ ꯂꯤꯐꯇꯤꯡ ꯏꯟꯗꯤꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯒꯋꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ 39 ꯁꯨꯕ ꯅꯦꯁꯅꯦꯜ ꯁꯕ ꯖꯨꯅꯤꯌꯔ, ꯖꯨꯅꯤꯌꯔ, ꯁꯤꯅꯤꯌꯔ ꯑꯦꯟड ꯃꯥꯁꯇꯔ ꯃꯦꯟꯁ ꯑꯦꯟड ꯋꯤꯃꯦꯟ ꯄꯥꯋꯔ ꯂꯤꯐꯇꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ꯫ Asian Hockey Champions Trophy da India thangna match mari mai pakpa ngamkhrai People's Republic of China na yumbu oiduna Hulunvir da chathariba Champions Trophy asigi ngasi sanakiba match amada India na Republic of Korea bu panjal ahum amada mai thiba piba ngamkhi match asada India gi Arizit na match ki 9 suba minute panjal ama aduga Harmanpreet Singh na match ki mapan amadi nifum doishuba minute singda panjal ani chanduna Champions Trophy asada point 12 fanglaga makok thongba mafam kanba ngamkhiba loina na semi final changba ngamkhrai Masana pumnamakta akanba lamba tawnariba India madi Pakistan ani na September 13 da lamba tawnagadauri Asian Hockey Champions Trophy asigi semi final gi match animak September 13 ta sanaraba matung final match na September 19 da sanaragani Aroibada Bulletin asigi headlines amukhanna miyamda thamjari Kakwagi irang lakshinaba security force na tear gas cell kapada mayumda pothaduna laiba miron bi maunaha ama sor honba ngamlaktabadagi Rims Hospital gi ICU da laikanaduna lairi hairi Jiribam district ki Mongbung Maitai Kuldam Koke Melatan singna bom amadi nongmai kapsinduna landara krai Boro Bekrada laiba primary health center oina sazunaba yum amasu mai thadoklam lai Unified Command ki chairman oiba haibusi constitution ki matung ina chief minister na adumak ngamba thabak ni governor da demand tawgada banakti haina MPCC ki working president KH Debabrata na phongdarakli Laingang na irang laksin na bani haiduna internet service tingzin bai busi miyam gi hak mat pani haina taragi sai suna yaning daba phongdorak pagaloina na kudak tagi internet service hangdok na ba taksilakli Amasang Sub Junior Girls National Football Championship ta tarurak shibu oina winner oirakraba Manipur ki sanaroy amadi official sing Bear Indrajit International Airport ta thunglabada taramna okrai Madang Swaisida Bulletin asilo shinjare Manipur amasung malim ki tuwan ba mafam singda thokli ba ipaw singda mai impact news mitiyeng tadun lebiyo Shri Shri Gaurachandraya Namaha Purba Ashram de Khoi Khwai gi irakta tin biramba Sagol Sem Sanjay Ching